Miyoi tarahumdoi leikidabagi matangda NHRC-na laingактagi report kauraklay. Iraisasingna sinthale piduna mangani laihulda saruk yabiyo committee. Tha asigi marida Tengnoupal district ki manungsa na laiba Laithau Village-da miyoi tarahumdoi leikidaba thogdok asigi matangda chapsaba report ama sayol anigi manungda pikhalangnaba National Human Rights Commission NHRC na Manipur gi DGP amasung Chief Secretary da khangalakre. Numit asida miyoi tarahumdoi leikidaba sina state asida May 3 dagi hauraga thokliba irang asida khwaidagi yamna mi siba numit oikhi haire. NHRC na thadorokpa cherol ama na hai Tengnoupal district ki Saibol gi manaknang na laiba Laithau Village da miyoi tarahumdoi sikhibagi media report thengnabadagi sumoto case asi lokhatkibane. Thogdok asigi matangda media da phongdokna rakhiba report sing yamna kupna nainare. Hairiba report sing asina thangai sengna makasumba oirabade miyoi bagi hak human rights ta achouba singnaba manai. Masi state asigi law and order amasung security agency gi achouba soiba mani haina lawe maram asina Manipur gi Chief Secretary amasung Director General of Police ta notice thaduna misi asigi matangda akupa report adu sayol ani phawbagi manungda pikhalang na bakhangan khibane. Report asida Manipur Police na laukhatkhiba FIR adugi status mariksum na pangadaba ne loina na matungda sigumba thogdok asi amuga na thokandana bagi damak laingak na kari thogdang laukhalibagi haibadugi chapsaba report pirakadaba ne. Irang asi hek haurakpadagi yamna ingna chingna lairakpa mafum amada handakta misi mina thorokpa asi yamna lumna lawe. Manipur gi miyam asi haukiba tha taruk lom gi mamangdagi khamthengna awaba mayok na duna leiriba ne. Miyam gi punsi lanthum ngak senba amade lamdam asida khunda minariba phurup sing nungsi sanana machin mana oibagi wakhalonda lehenbai base state laingak ki mathau ne. Cherola sina makata na hai Manipur da haukiba May 3 da irang asi hek thokpadagi tongan ba NGO amade CSO kaya marumdagi wakat kaya marum commission asida lae. Hairibo wakat sing adu commission asige full bench na kupna yengsinduna leiriba ne. Andakta November 13 Guwahati da pangthokiba camp sitting da su Manipur laingake official sing amasung CSO ge mihut sing su yauna case sathakiba laikhraba ne. Media report singi matungina thogdok thogliba khulase subnatagi yum mapan khaktamak laiba miyoi chamaga kun khaktamak khundaba khulama ne. Thogdok asida khunja sing asokapan yaukhide hainasu report asida palle. Nakal amaromda laikhidraba miyoi 13 ge ngasi mangani laihulgi thoram pangthokadoriba siga mari lainana miyamna isa gi sintha lepiraga mangani laihulgi thoram asida saruk yabiyo haina athauba 13 ningsing thoram committee na phongdorok le. Committee asigi convener Laisram Ningthau na khuyek piduna thadorokpa sherolama na hai tha asigi mari Ningthau kaba numit ki ayuk pung 4 lom taba matamda Tengnoupal district ki Laithau amasung Moltham khul ani gi marakta tamthina hatok pikraba thauba 13 ge mangani laihul thoram ngasi ayuk pung 4 taba matamda pangthok saraga nei. Mangani laihul gi thoram ase iramda masigi iraisa khwai pumnamakna isa gi sintha khudingmak lepiduna saruk yabiyo loina na athauba 13 gi mangani laihul thoram asibo iramda Manipur gi khwai miyam loina na athauba singi hakchang lairol chanbada yaukhiba lambi gi nak yata leptuna maira katuna laihul tambi khiba hallaman ima ibel silinau mahiroi sing sanaroi sing ichal ise inem marup mapang khwai pumnamakna matam sana lakpiduna mangani laihul tambirana ba laikhidraba thauba 13 gi imung manungna semjariba committee gi maikaidagi paujel pide. Mangani laihul gi thoram ase athauba 13 gi yatafam oiriba androge torong thelda oina pangthok saga nei. Athauba 13 gi lana thoramna tha asigi 13 thangja numita thokle. Lana thoram asibu yaubi ba paujel su committee gi maikaidagi pide. Athauba 13 gi tawpham thokpa mathau mangam sing pangthokna ba hona badang mateng oina ba ngam ba mateng Pangbing balairabade pizariba GPay number 8416-039-384 GPay account gi mingna Anandi Laisram asida mateng pibirakna bang committee gi maikaidagi haizari haina cherola duna makhatare.